Mamang leiramba center leingak Awang Nongpok State shing meerairamba amadi Myanmar lonnaba kilometer chahumga Manipur shangba ngamkhei paringda mityeng changlamdabadagi ngasi Manipur thokliba irang thokpani haina Chief Minister Biren Mamang leingak maral shikhre NDTV na akhanana loba interview amada wafamasi Chief Minister Biren phongdokladuna hai irang asi Myanmar dagi kanglon kaina chongsilakiba furup shing na thokan bani center da leingak pairiba Bharatiya Janata Party dasu international border fencing ki thabagasi loisin binaba Manipur leingak na akanba mong da taksinkhre India amasung Myanmar gi lonnaba border area da khundariba tribes sing asi manaba furup oiba amasung manaba lon ngangbana maram oiraga achoba khudongcha daba kaya mayongnari border area asida Assam Rifles ki personal kya leirabasu border ngak senba amade counter insurgency issue sing thengnabada awaba am oiri Hauzik thokliba irang ngasi gi marakta Myanmar gi lal holuf kya India gi border lansilaktuna makhoi gi anoba kem kya sajilakli hainasu Chief Minister Biren makatana phongdoki Ningsing bayabati haukiba chahi kumchali singani kulhumdoi gi September dasu pre-movement regime thingjinba natroga semdok sadokpa tawbagi tangai fadaba leire amade kilometer lising amaga chatruka nifu humdoi sangba Myanmar border asi paktaknana border fencing tawbagi tangai fadaba leire haina Chief Minister Biren phongdokiba laikrabani masigi mathakta border fencing tawbagi tangai fadaba lei haina Union Minister of State Dr. Rajkumar Ranjan nasu NDTV da phongdokiba laikrabani Manipur amasung Myanmar anigi marakta leiriba kilometer chahumga Manipur rom sangba border paring asiki kilometer tara khaktamak fencing tawba loisili haukiba chahi gi July faubada state asida kanglon kaina myoi chatret rom changsilakbagi report lei adum oinamak border fencing asi mapung phana loisinaba honabada luchingba kayana yaningdaba phongdok narakhiba su laikrabani Mizoram gi Chief Minister Laldu Homanasu border fencing tawhaningdabagi wafam Union External Affairs Minister S. Joy Sankarda Phongdoki haina Dekan Herald na report tawkibani